ताबीरब मयाम पुनमपु तरामना ओक्सरी हौजिक अहानबदा हौजिक फाउबगी मरुवैबा पाउ पिजरी बॉर्डर पिलर नंबर मरफुक माथोई यंगसिन लाप भारत सरकार के मिउ सिंह वाथा खुनौदा थुंगदुना हान लेरमी हारिबा बॉर्डर पिलर नंबर मरफुक माथोई यंगसिन क्रे हौजिक मखाताना पाउ संदोकना पिजरी बॉर्डर पिलर नंबर मरफुक माथोई यंगसिन लाप भारत सरकार के मिहु सिंह वाथा खुनौदा थुंगदुना हान लेरमी हारिबा बॉर्डर पिलर नंबर मरफुक माथोई यंगसिन क्रे ngarang imphal da thungkiba ministry of external affairs ke joint secretary bangladesh myanmar Sri Priya Raghunathan ministry of home affairs ke joint secretary border management AV Dharma Reddy amadi surveyor general of india ke lieutenant general Girish Kumar na moredagi ngasi kwatha khunauda ayuki pung 8 taba matamda chungki mafam adu da han station tawduna leiba tongan ba political party ke mihu sing civil society kaya ge lusingba singnama khoibu halau tiamna okay Nauna kwatha kunauramda yungsilakpani hariba border pillar number marifuga mathoigi phibam yangsin ki makhoigi makaidigi hariba border pillar number marifuga mathoi asi asumbani haina phongdokhi MP Susige wangang loisu wediba Hareswar Goswamina khudam sangdam puthoktuna makoina summi hariba border pillar number marifuga mathoi adudi aranba wafumni haina phongdokhi Khunjao Singhi Maikaidigi Hana Ledamliba border pillar number marifuga mathuigi mafam adu yangsin binaba akan wafam thambadagi Bharat Sarkar gi lakhiba miyut kangbu aduna Hanagi border pillar number marifuga mathui adu yangsin baga loinana Manipur miyamna hairiba mafam adu da yungliba border pillar number marifuga mathui aduna asumbani hairabanina madugi report mari lainaba singda pikhatlagani haina official sing aduna phongdokre Miyam Minimit Thalongasi, Si Minister Secretariat Complex Ayuki Pung Tariat Tagi, Hauna Pangtopa Hokre, Tongan Chongan Ba Mafum Kiadigi, Miwe Kiana, Makoi Makoigi Wakat Puduna, Tabak Wena Ontok Pinanaba, Laknaki, Ngasi Sing Amasung Tampaki, Miwe Lising Ama Henbana, Angan Ayuktigi, Si Minister Unaki, Shanapadi Distriki, Mapau Kulildigi, Kompai Mi Raikan Kobile Sabi Ama, Matam Sana Masagi Anabana Maram Oduna, Lengba Otpangam Dana Pi Amabo, Ngasi Si Minister na Social Welfare Disabled Scheme Gi, Makada, Wheelchair Ama Kusinaki. Si Minister na Kompai Mi Raikan Gi, Awaba de Sarup Yaraduna, Sarkar Gi Makadigi, Disabled Sing the People Kudung Sabasing, Sabsana Pigini, Masida Thagi Stipend Oina, Lupali Sing Amagasanga Su, Atuba Matam the Pinanaba, Hawalagani Habigi Tazaba Supi Ki. Miyam ga mima nadrabi kompai mi raikana matam sangna anabana maram odana lengba orpangam dana leiraki sarkar gi mari leina ba singda phangpham thokpasing phangana ba hona keba kaya ngasi phawba phangba leitri handak si minister lokalak diba khongthang asi nungai ba fawi miyam ga mima nadraba aikhoi gumba miyo singda si minister ge thausil thorang asina tungi asa ama uhalle haiki Since 2004 I class 9 karing ai daga ai kanna naraga adudagi dum hawkhibne ise typhoid su yawe aduga hujiki Japan gi ko kino aduna Japan aduna ne haina hai moina doctor singna tasingna haida neroka to coach oiramba ai uncle gi fai khan ko through magi health dagi ko magi murup ne haina habdagi adudagi through him I lakpane sida kaisu phangde asina first wheelchair ni asina first ni aina phangmase government side tagi scholarship hoy one manda 1500 pigini hay moina moi dusu asigumba grino opportunity si phanghalaga ko smaina grino to ai gumna phanghan ninge harabo lehan ninge moi so aina feel to ba gumna to haninge Lamphel Sana Kaithil Dalaiba Fishery Farmanakta Indian Oil Corporation gi ISK Oil Service Ko Anova Oil Pump amangasi Consumer Affairs Food and Public Distribution gi Minister Karam Syamna Hangdokre Thoram aduda Hana Si Minister Oramba Radha Binod Koizam Hana Minister Oramba RV Mingting I Hemosandra Amadi IOC gi Official Kaya Susarup Yaki Minister Karam Syamna Haikibada ngasi Hangdok Liba Oil Pump masi Tharaga Manipur da punna masing Manipu Tare Sure, IOC gi oina humdraga Tare Sure. Oil pump singa thamu singna miyam gi khalaga thabak chobiyu haiki. Kai mama problem mama thui hai kanda khoi da sok ta thau leina eta khodak ta di ban doksan ba khosan ba yamna panic buying am leibase masi raga singna maruina tawbi kanu aduga
कोई ऑयल पंप रिटेल आउटलेट सिंह खुदकता थिंजन खोचन बसे रिंदो मधुमा सूमसे तौदना अखोई होनामिनसी अखोई खुदिंगमक मणिपुर तुंगी जाति की अचौब दायित्व लौरीबनी लेवल Manipur Building and Other Construction Workers Welfare Board na Thanga Kendra MLA Tongbram Robindro Gapuna Kusam aduna tha mari subna satharakpa phi tubagi training program ngarang Thanga Kendra gi manung sanba Karen Fabida loisin kre Thanga Kendra gi oina pangthokpa training program loisin bagi thoram aduda PJ ge chairman T Robindro Yalmi yakara saruk yakhi training program aduda saruk yakhibi trainee yangkhaida certificate kalwena phi tu naba machine amamang khusin nakhi chairman T Robindro na Kendra sida miyoi sanida training program asigi kanaba phanghanaba pandam thamni training program asi phanglaba matungda nupi sani ge senthok lambi lehelagani masina thanga kendra da selthum ge phibam da khalada oirabasu awona purapang ngamlagani haiki leiba praja mayam khoina thabak loina pibidi ngamba natamnina hajik akoina machine khara piwa hariba se mai pira kanda khoina training je khoi loina thanga kendra loichin tuna pangthokani ngasai gi yum kai palaba adagi khoi lukhrabi sing mayam su lei moi subam na hum leitaba hingbada wajar mayam su lei saida khoi hasik piri ba khoi machine jena training tha mai tawrakanda magi hingbagi lambi sida khaitang chemilono khatang phagalaka mai jibika ma ojana ba khoi mai sinbani training program aduda saruk yakhibi trainee amana asigumba training program ama kendra asida ahanbu oina pangthokpa asi laibak phabani haiki Thanga Kendra sida asigumba posai pithaduna tawriba thabak ase amata kanadasu tawkidri sina ahanba oina oire ado akhoi ase nipi kanglup oiriba akhoi yam harawe MLA busu yamna thagachari haijaninga akhoi mayamna hojikti imung manungi award apa icha isu amadi award apa punamakse amasina maram oirakanda sina sugunom batawaga chenda lambi ma oina akhoi ubang mingkhachabang amani hana khalle hojikti Hauzik Paugi Marathon aten ba break ama laminasi I think we should run at once. Winky's Swiss roll. Turabo, Punshibu, Kisam to the Pindana. Ogo, Quick Zone Gidi Tatis College di. Mamal suma pang puding jamane, Yosumangro pista salabrina. Adusumatakta, Superlink footing of Mamum Pirisity. That's electric drum motion, Bogum, you what is where. Do the Sanagi Mohut youngness in Vietnam. I think they are going to get us. Indeed, indeed. I think they are going to finish us. I think we should run at once. Winky's Swiss roll. Turabo, Punshibu, Kisam to the Pindana. Booking open for office spaces and retail. The key features are retail shop and cafes, exclusive space for offices and the fifth floor, power backup, modern security system, adequate firefighting system, automatic lift, ladies and gents washroom. For further details, please contact the Swan Tower, MT Avenue, Imphal. Contact number 70852-75110. Email us at swantowerarcade@gmail.com. nati chat lage ba please I chat lage ba election gi matam lekodi adu tuma amu uno phangaro Asum Toma, Mango season at Saturday. Atum Haina, Winky's Mango, Swiss roll. Atum Hangaro, Kangidana. a break itungda makataba pau mu pizari Satkiba tang kungi nimidang pung tayet makharum taba matamda wabagai lerek asoba mapada thaunawzam dilbi kawamiyoi ama garina thomlambadagi laikhidaba thokdokta senaba gari amadi driver adu faba ngamdababu yaningdaba phondoktuna kaksing district ta ngasi ayupu mangadagi matam kaktana ban hokre misi adugi matang asengba JSC na chathariba ban asina kaksing district ta sauna akaiba pire Amaramda KSOG Mayokta Lalobu Singa Kusam Naraga Tabak Toriba Miu Singbo Law Enforcement Singna Fabang Ngamdaba Amati Kuki Kangluki Organization bu Fogna Ikaiba Pibabu Yaning Daba Fongdok to Nasat Kiva Ahing Nongai Digi KSO Susanpuna Susanpura Total Shutdown Gi Kongjang Sin Kiva Asina Susanpurgi Mahausagi Punsida Sound Akaiba Pire Amaramda Watok Asilosinaba Makok Tongba Police Officer Singna Kongjang Silibam US Singa Waris Hananaba Susanpura Tongkre
System of Rice Intensification gi matangda nomagi oiba training program ama ithai kuno mantap tengarang pangthokre. Plant and Health Development Organization ithai kuno na Tata Trust Mumbai CML Manipur RNBA NPPI gi sponsor makada pangthokpa tharam aduda laumi singda low ubade sinariba problem sing amadi khungang manga dagi khangatlaba self help group taraga mari gi member sama tara tareta lupa lak mapan lising humpu humdoi samapan gi senpham yanthokre. Tharam aduda Bishnupur district ke DAO Konzengbom Setalzait Ningombam Ithai Ibobi amadi PSDO gi secretary Somakanta yaw namiye kyana saruk yakhi. Somakanta na phongdok kibada self help group sing da pideba senpham sing amadi laumi sing da pideba law ubada sinnaba khuzuk khulai sing adu ningthina sinnaduna senthok lambi lehenna bohona biyu haikhi. Koi handak sahi goina koi 350 farmers la koi target thamaga mantuk sama tu project ni higher project sigi da mata koi na leader amasung spare pump amadi koi pricing koi organic meno siam la koi da koi ya posawani. Imphal East District ki manung sanba KB High School asi aided school ama oirabasu mahiroi sahum lom tamduna metric parikha da fawba afaba mahiroi puthokli school asida sarkar gi mateng pangbina ba haibada thabak oina onthorak tabadagi school asi gi oza amadi school management committee na angamba senpham puthokna duna school asi manglom da sangsinna ba honari hedamasida report ama. School asi Imphal nagi kilometer 10 palom zatlaga leiba kaibi awang leika de leibni oja singna kadai bo wana hotnari haibgi matang ISTB da phongdrakpura ahan madadi class 6 tagina 10 bhawdang tawrami 2006 tagi kulsi murki gadra haidna awabadu leibadagi masi hapsalakpani akoigi lower section se teaching staff tai khoi lejeri sita gani pani aduga nan teaching ani maga punna khoi kunni approve tawba oja masing si sanction post se ahumni graduate post amadi retire tawraga huju phawa madu fill up tawdana hangna lei huju oja ani khakani khoi ja graduate amaga primary teacher amaga adugi paisa duna khoi si run tawraga school si salai fi khara lojai kana lojari ba fi khara jibauda phajana sahi si mapung phana phi thiba ngamdi ahalaman guardian singina laita lairagi ngaktanina yaringe khoi angang si lairik tamhange moije akhoi gi laiba level da moije takui tambiraga hektang moise mai makhong ojegina bana madonda ayama pandam si thamaga sanction jaba Mahiroi Samri rom leiba school asida hojik leiba school gi sang asi leiba phibam asida gi semgat nanaba oja singna kari karamba asa tauri haibgi matangda makata na phondorke mamang da su akoi anjak 2 times school ji hundok pani jaw khre building ju kashi pulo hundok pa managing committee ga oja singa khusam narga building jamu akoi na repairing masa am tokje takta akoi makhong ke je akoi sinjabane si ano ba wa hapchaliba tara puliba adu mathak tasu akoi wa hena phajandana reinforce tawri jingsi tara phajaliba khosle maningom tara phadana khotana hundokidana ba khoi thorang khar tawjari adu hojik basi pai ba khotpa adu khudong sa tabsing du angang singa loina na khoina semjan ba sajan ba drain tawba khotpa khoina smai tawjaman director da kaida mai rena authority satna sabina ba khoi khoi hajaru bane adu ba leite seida di sarkar gi di eta bate gamta leite matungi financial year gum haitare ano ba sarkar gi education gi ba ahen ba eta pi ba plan la kana tawdong ngai na moina ba haibi bane adu laikai su lair blai oibni na thoidok mateng phang blai te sikodi oja singna thenariba awabasing asi lengakna kaigumba ama tawraga mateng pangbiragadi sarkar gi school haiba adu leitaba khundrak pong kendra gi manung chanba kaibi maikai asigi miyamna awaba thenariba kaya asi swadana kokpa ngamgani haina laikai miyamna su makhata na phondorakli जीवन कोनसंग लोइना पाउदम जरिबा निंगथखोंगिम सना जाव मिtai KV High School KV ISTV News Hauzi marak tan atian ma break amatang alomina kise Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba
हक्सांग सोक्थरकपा तुम्बा चाबा यारक्तबा खोंग हांबा नुंगायरक्तबसिंगबु फहनबा ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu. A magic mix of chocolate and vanilla marble cakes from Winkies, the cake specialist. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please ay chat lagi ba? Target kasi yan ay kabadi. Ito di ma. Ano nga nung nagpungaro? Asum tau nga mango season na chat kabada. Adung hai na Winkies mango sushi roll. Adung panglaro. Kangi na. Saraswati Coaching Institute Singmirong Khonangkarak Info. Admission open. Medical regular course NEET UG 2019 starting of class 25th July. Special futures. Supply of the study material from Delhi. Weekly test strictly in the NEET pattern. Free students save secure mark for 80% and above. 50% concessions those students who study more than 2 years in medical class. Hurry, limited seat only. We nourish your futures. Break itungda makataba pau kharaga pizari. Ngarang numidang pung nipan makhayom taba matamda khurai thalan thongda leba success school ge boarding de leba maheroi ama thauri yanduna siram lei laikhidraba angang adugi imung manung ge miyoi sing laktuna school la sanction nabo honabada police na irang thoktana ba ngak senbegi thabak lokhut ki school authority ka wari sanaraba matungda asiba haksang adu post mortem ge damak jenims ki mokta thamkre. Haukiba numit kharanigi mamang digi Khongjom police ki kangbu amana Khongjom area gi akoibada drive sathabada fagalakpa yungau liter sanirom ngasi Khongjom police station gi mamang da mai thaduna manghun khre yu mai thaba aduda Thobal gi excise department ki DSP Thoksom Priyo Kumar Khongjom police station gi kangbu amati Khongjom bazar da leiba praja sing saruk yakhi hauzi loishilakpada maru oiba pau amuka hana. Border pillar number Marfuga Matoi, Yangsim Balakba Bharat Sarkar ki mihu se Potha Khunau da thungduna hana leirami hariba border pillar number Marfuga Matoi Yangsim kre. Hauzi Pabagidi ISTV na bijariba pau matang asida loizare miyeng tabiriba mayang punamuktusu amukana kurumzari.